Houkhiba tang anida Ukhrul da thokkhiba thoudok amaga mari leinana Ukhrul Police Station Dagi Lakkhiba Khutlai Chada Rom Loukhatpa Ngamle haina Manipur Police ki IGP IK Muivah na phongdokkhre Ukhrul da thokkhiba thoudok aduga mari leinana pangthokpa paugi mifam amada wafam asi phongdokladuna IK Muivah na hai Houkhiba tang anida Ukhrul da thokkhiba misimina yauba thoudok aduga mari leinana tangreida leiba Ukhrul Police Station dagi nongmai kundrom lutokhi hairiba khulai sing adu tongan tongan ba security force CSO amadi miyam gi luching ba singi matenga loinana akan bamong da thibo khumagi thabak chathabada lutokhiba khulai sing adu gi chada Rom Loukhatpa Ngamle district asida mahusagi tangdu laitaba phibam purakna ba honabada mateng panglakpa khudingmak hainingai leitana thagatpa phongdokli makoina lokhiba thodang aduna law and order gi phibam phagat han bada achoba mateng oire Houkhiba tang anida thokkhiba thoudok adu lakshanaba star amasung Central Force ki masing yamlaba personal singna akanba section thorang laukhatkhi madumagna nakal ani gi marakta pamdaba thoudok sing makha tana thoraktanaba numit adumaktada akangnaba thorang kaya laukhatkhi luttokhiba khulai sing adu phangnaba honabada hunpun amasung hungpung gi luchingba sing nasu angamba mateng pangki haina IK Muivah na makha tana phongdokhi